ꯉꯁꯤꯒꯤ ꯐꯣꯡꯈꯤꯕ ꯇꯣꯉꯥꯟꯕ ꯄꯥꯎꯆꯦꯁꯤꯡꯗꯒꯤ ꯂꯧꯈꯠꯄ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯄꯤꯖꯔꯤ꯫ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯨꯈꯥꯎ ꯅꯍꯥꯔꯨꯞ ꯄꯨꯈꯥꯎ ꯇꯦꯔꯥꯄꯨꯔ ꯎꯌꯣꯛꯁꯤꯡꯗ ꯈꯨꯟꯖꯥꯁꯤꯡꯅ ꯁꯤꯡ ꯆꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯉꯩꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈ꯭ꯔꯦ꯫ ꯉꯔꯥꯡ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯥꯒꯥ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡꯅ ꯈꯨꯟꯖꯥꯁꯤꯡ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯅꯗ꯭ꯔꯦ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯆꯛꯄꯤ ꯀꯥꯔꯣꯡꯗ ꯂꯩꯕ ꯚꯤꯂꯦꯖ ꯆꯤꯐꯀꯤ ꯅꯨꯄꯤ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯇꯥꯃꯦꯡꯂꯣꯡꯒꯤ ꯅ꯭ꯌꯨ ꯀꯥꯏꯈꯨꯟꯗꯥꯏꯗ NACNIM ꯑꯃꯁꯨꯡ ZUF ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯥꯎꯅ ꯈꯨꯠ ꯊꯣꯛꯂꯛꯈ꯭ꯔꯦ꯫ ꯃ꯭ꯌꯥꯟꯃꯥꯔꯗ PDF ꯂꯥꯟꯃꯤ 500 ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯗ ꯁꯔꯦꯟꯗꯔ ꯇꯧꯈ꯭ꯔꯦ꯫ ꯃꯣꯔꯦꯗ ꯌꯣꯡꯆꯥꯛ ꯂꯧꯕ ꯆꯪꯂꯨꯕꯤ ꯃꯩꯇꯩ ꯅꯨꯄꯤ ꯑꯃ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯁꯤꯟꯅꯔꯛꯂꯦ꯫ CMꯅ ꯉꯁꯤ ꯒꯧꯍꯥꯇꯤꯗ ꯀꯨꯀꯤ ꯖꯣꯕ ꯀꯥꯎꯟꯁꯤꯜꯒꯤ ꯃꯤꯍꯨꯠꯁꯤꯡ ꯎꯅꯒꯗꯧꯔꯤ꯫ CMꯅ ꯀꯨꯜꯗꯤꯞ DGPꯒ ꯂꯣꯏꯅꯅ ꯋꯥ ꯈꯟꯅꯈ꯭ꯔꯦ꯫ USꯒꯤ F-35 ꯐꯥꯏꯇꯔ ꯖꯦꯠ ꯑꯃ ꯀꯥꯞꯊꯔꯦ ꯍꯥꯏꯅ ꯏꯔꯥꯟꯅ ꯀ꯭ꯂꯦꯝ ꯇꯧꯈ꯭ꯔꯦ꯫ ꯃꯥꯔꯆ 24 ꯐꯥꯎꯕ ꯋꯦꯁ ꯑꯦꯁꯤꯌꯥꯒꯤ ꯅꯣꯡꯊꯛ ꯂꯝꯕꯤꯗ ꯄ꯭ꯂꯦꯟ ꯄꯥꯏꯗꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯔꯕ ꯑꯅꯤꯁꯨꯕ MP ꯑꯣꯏꯔꯦ꯫ ꯑꯇꯣꯞꯄꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯒꯗꯤ ꯃꯤꯇꯣꯞꯅ ꯂꯥꯡꯒꯣꯏ ꯆꯟꯁꯤꯜꯂꯛꯇꯨꯅ ꯃꯤꯇꯣꯞꯀꯤ ꯃꯈꯣꯡ ꯀꯣꯜꯂꯒ ꯍꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯅ ꯁꯂꯥꯝ ꯆꯪꯈꯣꯟꯕꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯟꯇ꯭ꯔꯤ ꯄꯨꯈ꯭ꯔꯤꯗ ꯂꯩꯕ ꯅ꯭ꯌꯨ ꯁꯤꯚꯤꯜ ꯁꯦꯀ꯭ꯔꯦꯇꯦꯔꯤꯌꯦꯠꯇ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯆꯤꯌꯔ ꯂꯧꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯤꯇꯤꯡ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯂꯝꯂꯥꯡꯍꯨꯄꯤ ꯆꯣꯊꯦ ꯈꯨꯜꯗ ꯆꯣꯊꯦ, ꯀꯕꯨꯏ, ꯃꯔꯤꯡ ꯑꯃꯁꯨꯡ ꯃꯩꯇꯩ ꯄꯨꯟꯅ ꯁꯖꯤꯕꯨ ꯅꯣꯡꯃ ꯄꯥꯟꯕꯒꯤ ꯆꯩꯔꯥꯎꯕ ꯄꯥꯡꯊꯣꯛꯃꯤꯟꯅꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ LPG ꯑꯃꯁꯨꯡ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛꯠꯁꯤꯡ ꯁ꯭ꯇꯣꯛ ꯑꯃꯁꯨꯡ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯤꯌꯥꯝꯅ ꯄꯦꯅꯤꯛ ꯕꯥꯏꯌꯤꯡ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ KFNPDꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯣꯝꯅ ꯍꯧꯖꯤꯛ ꯌꯦꯡꯕꯤꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤ ꯀꯪꯂꯩ ꯄꯥꯎꯊꯥꯡ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯅꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯏꯔꯝꯗꯝ ꯑꯃꯗꯤ ꯃꯄꯥꯟ ꯂꯝꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡꯒꯤ ꯑꯞꯗꯦꯠ ꯇꯥꯕ ꯑꯃꯗꯤ ꯌꯦꯡꯕ ꯐꯪꯕꯤꯒꯅꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯄꯥꯎ ꯑꯞꯂꯣꯗ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯗꯤꯚꯥꯏꯁꯇ ꯅꯣꯇꯤꯐꯤꯀꯦꯁꯟ ꯎꯕ ꯐꯪꯕꯤꯅꯕ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯣꯏꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯕꯦꯜ ꯑꯥꯏꯀꯣꯟ ꯅꯝꯕꯤꯌꯨ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯄꯥꯎꯁꯤꯡ ꯑꯃꯨꯛ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯈꯨꯟꯗ꯭ꯔꯥꯛꯄꯝ ACꯒꯤ ꯁꯒꯣꯜꯃꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯄꯨꯈꯥꯎ ꯅꯍꯥꯔꯨꯞ ꯄꯨꯈꯥꯎ ꯇꯦꯔꯥꯄꯨꯔꯒꯤ ꯎꯌꯣꯛ ꯆꯤꯡꯗ ꯉꯔꯥꯡ ꯈꯨꯟꯖꯥꯁꯤꯡꯅ ꯁꯤꯡ ꯆꯟꯕ ꯆꯠꯄꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯗꯒꯤ ꯈꯨꯟꯖꯥꯁꯤꯡ ꯀꯥꯏꯗꯨꯅ ꯆꯦꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯈꯨꯟꯖꯥꯁꯤꯡꯗꯒꯤ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 7:30 ꯇꯥꯕ ꯃꯇꯝꯗ ꯆꯥꯎꯔꯥꯛꯅ ꯈꯨꯟꯖꯥꯁꯤꯡꯅ ꯌꯨꯝꯒꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯅꯕ ꯁꯤꯡ ꯌꯥꯟꯅꯕꯒꯤꯗꯃꯛ ꯎꯌꯣꯛ ꯆꯤꯡ ꯑꯗꯨꯗ ꯆꯠꯇꯨꯅ ꯁꯤꯡ ꯌꯥꯟꯕ ꯍꯧꯈꯤ꯫ ꯈꯨꯟꯖꯥꯁꯤꯡꯅ ꯁꯤꯡ ꯌꯥꯟꯕ ꯑꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯆꯠꯊꯔꯛꯄ ꯑꯗꯨ ꯉꯔꯥꯡ ꯑꯣꯏꯈꯤ꯫ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯈꯨꯟꯖꯥꯁꯤꯡ ꯁꯤꯡ ꯆꯜꯂꯤꯉꯩ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯅꯣꯡꯃꯩ ꯔꯥꯎꯟ 10 ꯔꯣꯝ ꯊꯪꯅ ꯀꯥꯞꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯑꯗꯨꯗ ꯈꯨꯟꯖꯥꯁꯤꯡ ꯎꯌꯣꯛ ꯆꯤꯡ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯅꯔꯛꯈꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯑꯗꯨꯗ ꯈꯨꯟꯖꯥꯁꯤꯡ ꯑꯁꯣꯛ ꯑꯄꯟꯗꯤ ꯌꯥꯎꯍꯧꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯈꯥꯎ ꯅꯍꯥꯔꯨꯞ ꯄꯨꯈꯥꯎ ꯇꯦꯔꯥꯄꯨꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯎꯌꯣꯛ ꯆꯤꯡ ꯑꯗꯨꯒ ꯊꯪꯅꯕ ꯆꯤꯡꯒꯤ ꯁꯔꯨꯛꯇ CRPFꯀꯤ ꯕꯪꯀꯔꯁꯨ ꯁꯥꯗꯨꯅ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ CRPFꯀꯤ ꯕꯪꯀꯔ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯕꯪꯀꯔ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯑꯃꯁꯨ ꯂꯩꯈꯤ꯫ ꯍꯥꯏꯔꯤꯕ ꯕꯪꯀꯔ ꯑꯗꯨꯗꯒꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨꯅ ꯁꯤꯡ ꯆꯟꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯇꯝꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯑꯗꯨ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕ ꯑꯗꯨꯗ ꯅꯛꯅꯅ ꯂꯩꯔꯤꯕ CRPFꯀꯤ ꯄꯔꯁꯅꯦꯜꯁꯤꯡꯁꯨ ꯀꯔꯤꯒꯨꯝꯕ ꯑꯊꯤꯡꯕ ꯑꯃꯠꯇ ꯄꯤꯈꯤꯗꯕ ꯑꯗꯨꯕꯨ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯍꯦꯛ ꯊꯣꯛꯄꯒꯤ ꯄꯥꯎ ꯇꯥꯕꯒ ꯁꯒꯣꯜꯃꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ OCꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ꯫ ꯂꯣꯏꯅꯅ ꯃꯔꯤ ꯂꯩꯅꯕ SPꯗ ꯄꯥꯎ ꯄꯤꯗꯨꯅ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯇꯅꯕ ꯊꯕꯛ ꯄꯥꯏꯈꯠꯈꯤ꯫ ꯂꯣꯏꯅꯅ ꯈꯨꯟꯖꯥꯁꯤꯡ ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛꯁꯨ ꯃꯈꯥ ꯇꯥꯅ ꯆꯠꯊꯈꯤ ꯍꯥꯏꯅ ꯈꯨꯟꯖꯥ ꯈꯔꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯍꯧꯈꯤꯕ ꯊꯥ ꯈꯔ ꯑꯁꯤꯗ ꯎꯈ꯭ꯔꯨꯜ ꯑꯃꯁꯨꯡ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯅꯥꯒꯥ ꯑꯃꯁꯨꯡ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯃꯔꯛꯇ ꯇꯣꯏꯅ ꯎꯪꯈꯠꯅꯕ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯇꯨꯅ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯇꯦꯟꯁꯟ ꯋꯥꯡꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯉꯔꯥꯡ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯥꯒꯥ ꯈꯨꯜ ꯉꯥꯛꯄꯁꯤꯡꯒ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯔꯛꯇ ꯇꯦꯟꯁꯟ ꯋꯥꯡꯅ ꯂꯩꯔꯦ ꯍꯥꯏꯔꯤ꯫ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯥꯡꯈꯨꯜ ꯅꯥꯒꯥꯁꯤꯡꯅ ꯅꯝꯅ ꯇꯥꯕ ꯁꯤꯔꯥꯔꯥ
Rakhong Khulda ngarang numidang wairam pung mari rom tarakpa matamda aphaba makhalgi khulai matik chana paiba Kuki militant singna sangsinnaba honarakpada Sira Rakhong Tangkhul Naga Khunja singna Kuki militant sing adubu thingnaba honabada nakal animakta minute 10 rom leptana nomai kamnakhibagi thodok adu thokibani hairi thodok asigi matung tarakpada Kuki militant sing aduga makhatana district asigi Litan police station gi manung chanba Lungthar Singh Pareng Sana Kaithel Romdasu Naga Khul ngakpa singa akanba mongda nomai kamnakhibagi thodok sing thoki hairi thodok sing asigi matangda police official singna phongdorakpagi matung innadi Kuki militant singna Naga Khul singda chathakiba attack sing adu coordinate oiramba yai hairi attack sing aduda Kuki militant singna aphaba makhalgi automatic weapon sing sizinaki nomai kamnakhibagi thodok aduda hauji phawbagi oina mi asok apan amasung asi anagi pau leitri Ukhrul district ki tongan ba location ahumda nomai kamnakhibagi thodok aduda district asigi miyam sing hena mi paiba poknare amadi mari lenaba authority singna nomai kamnakhibagi pau hek phangbaga mafam sing aduda ahenba security force sing thajinduna operation singba chathaba hokresu hairi ngarang numidang wairam Ukhrul district ki mafam ahumda Kuki militant singna Tangkhul Naga Khul ngakpa singa nomai kamnakhibagi thodok aduna hanadagi leiriba Kuki amasung Naga anigi marakta tension asi hena wangkhalakli hairi amaromda Ukhrul district ta Kuki amasung Tangkhul Naga anigi marakta chauna ungkhatnaba thodok sing asiga mari leinana Mamang Thada Litan police station da Deputy Chief Minister Losi Dikhona Saigolgi MLA Kimnyo Haukip Hangsin Ukhrulgi MLA Ram Muiba amadi Kuki amasung Naga singi CSO leader singa loinana punna phaminaduna makhatana irang thoktanaba warep kaya laukhrabasu Kuki militant singna Naga Khul singda changsinduna nomai kapa amasung khunja singda kihan khanganbagi thabak sing asina district asida khunja singi mathakta tension wangba hengalakibani hairi numidang wairam Ukhrul district ki mafam ahum haibadi Sana Kaithel Thawai amasung Litan area singda Kuki militant singna ngarang numidang wairam Tangkhul Naga Khul ngakpa singa nomai kamnakhibagi thodok adubu nungnangba phongdokladuna Tangkhul Naga longna thodok asina khunja singda nungtigi oiba punsi mahingda akiba pibada natana Ukhrul district ki khul singda santi amasung tangdu leitana leiramba punsi singda akiba pire hiramasiga mari leinaba Manipur lenga ki authority singna athuba matamda matik chaba security sing deploy tawbaga loinana ningthina investigation tawbiduna khunja singi punsi lanthum ngaknaba honabiu hairakli Makha tarakpa pauda khulai matik chana paiba Kuki militant singna Chandel district ki Chakpi Karong police station ki manung channa leiba Rabalan Anal Naga Khulgi village chief ki imungda nomai kaptuna attack chathakibaga loinana village chief asigi loinabi faduna pukre hairi hariba tawdo asi ngarang numidang wairam Chakpi Karong sub division ki manung chanba Rabalan Khulda leiba khul asigi chief Sompi Ngaramlunggi yumda khulai matik chana paiba Kuki militant singna changlaktuna Sompi Ngaramlunga mungnabagi thodok sing thoki thodok aduda Sompi Ngaramlunggi imung manunggi mioi singdi yum aduda laikide adum oinamak khulai matik chana paiba Kuki militant sing aduna nomai kapthorakpadagi imung manunggi mioi sing mi paiba poknabaga loinana mahakki loina bibu Kuki militant sing aduna namduna pharaba matungda khamduna leiba makhoina purakpa gari amada haptuna sajik tampak romda puduna chatkre hairi hariba thodok asi Chakpi Karongda base toba Anal Lenruwal Tangpi ALT na akanwa mongda condemn tawrakpaga loinana khul asigi chipu Kuki militant sing aduna hatnaba honaramba thawongni hairi lup asina ngasi thorakpa chirol amagi matung inna Manipurda aduk charangnaba ama leiringai cherak asida Chakpi Karonggi khulgi chief amada attack tawba amasung mahaki loina bibu phaduna pukhibagi thawong asi mafam adugi santi amasung tangdu leitaba thugaina basinba thawongni haina lawi maram asina state asigi mari leinaba authority singna phaduna pukhriba nupi adu athuba matamda investigation tawduna rescue tawgadabani amasung justice phangangadabani haina akanwa mongda phongdorakli Tamenglong district ki manung chanba New Kaifundai da NACNIM amasung Jenchui Kamaina luchingba Jaliangrong United Front ZUF anigi marakta akanwa mongda khut thoknakhre nomai kapnabagi thodok asi ngarang ayu pung 9 makairom tabada Tamenglong district ki Toksem division konba New Kaifundai da thokibani press na phangba pawgi matung inna khut thoknakhibagi thodok adu National Highway 37 paringi Toksem police na konba mafam amada nongna saba Rongmai Phurup ki yum amada
ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯌꯨꯝ ꯑꯗꯨꯗ ꯃꯤ ꯂꯩꯅꯗꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ NSCNIM-ꯒꯤ ꯂꯥꯟꯃꯤꯁꯤꯡ ꯂꯩꯁꯤꯜꯂꯦ ꯍꯥꯏꯕ ꯄꯥꯎ ZUF-ꯅ ꯐꯪꯕꯗꯒꯤ ZUF-ꯒꯤ ꯀꯦꯗꯔꯁꯤꯡꯅ NSCNIM-ꯒꯤ ꯀꯦꯗꯔꯁꯤꯡ ꯑꯗꯨ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯔꯥꯡ ꯑꯌꯨꯛ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯪꯍꯧꯗꯅ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯅꯤ ꯈꯨꯠ ꯊꯣꯛꯅꯕ ꯑꯗꯨꯗ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯌꯥ ꯌꯥꯝꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯕꯒꯦ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯑꯃꯔꯣꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ NSCNIM-ꯒꯤ ꯀꯦꯗꯔꯁꯤꯡ ꯑꯗꯨ ZUF-ꯒꯤ ꯀꯦꯗꯔꯁꯤꯡꯅ ꯇꯛꯊꯣꯛꯄꯗꯤ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯃꯤꯄꯥꯏꯕ ꯍꯦꯟꯅ ꯄꯣꯛꯅꯔꯦ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯄꯥꯎꯗ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯄꯤꯄꯜꯁ ꯗꯤꯐꯦꯟꯁ ꯐꯣꯔꯁ PDF-ꯀꯤ ꯐꯥꯏꯇꯔ 500 ꯔꯣꯝ ꯁꯔꯦꯟꯗꯔ ꯇꯧꯔꯛꯂꯦ ꯍꯥꯏꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯒꯤ ꯔꯤꯄꯣꯔꯠꯅ ꯐꯣꯡꯗꯣꯔꯛꯂꯤ ꯀꯨꯝꯖꯥ 2018ꯗ ꯃꯤꯂꯤꯇꯔꯤ ꯀꯨ ꯇꯧꯗꯨꯅ ꯑꯣꯡ ꯁꯥꯟ ꯁꯨ ꯆꯤꯒꯤ ꯂꯩꯉꯥꯛ ꯏꯟꯊꯨꯈ꯭ꯔꯕ ꯃꯇꯨꯡꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯂꯤꯇꯦꯟ ꯒ꯭ꯔꯨꯞꯁꯤꯡꯅ ꯖꯨꯟꯇꯥꯒꯤ ꯃꯥꯌꯣꯛꯇ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯊꯤꯅꯤꯛ ꯒ꯭ꯔꯨꯞꯁꯤꯡ ꯄꯨꯟꯁꯤꯜꯂꯒ ꯃꯟꯗꯂꯦ ꯌꯥꯎꯅ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯀꯌꯥ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯈꯤꯕꯅꯤ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯗꯨꯅ ꯂꯥꯟ ꯇꯧꯅꯈ꯭ꯔꯕ ꯃꯇꯨꯡ PDF-ꯀꯤ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯐꯥꯏꯇꯔ 500 ꯔꯣꯝ ꯉꯔꯥꯡ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯗ ꯆꯪꯖꯈꯤ ꯍꯥꯏꯅ AFP-ꯒꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯇꯨꯅ ꯆꯪꯖꯔꯛꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯥꯟꯗꯒꯤ ꯂꯤꯁꯤꯡ ꯃꯈꯥꯗ ꯕ꯭ꯔꯤꯒꯦꯗꯤꯌꯔ ꯖꯦꯅꯔꯦꯜ ꯑꯣꯡ ꯇꯦꯅ ꯑꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯎꯃꯪ ꯋꯥꯃꯪꯗ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯂꯥꯟ ꯍꯧꯕꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯏꯪ ꯇꯞꯄ ꯄꯨꯔꯛꯄ ꯉꯝꯂꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯇꯨꯅ ꯆꯪꯖꯔꯛꯂꯕ ꯐꯥꯏꯇꯔꯁꯤꯡ ꯑꯗꯨ PDF-ꯀꯤ ꯂꯣꯒꯣ ꯊꯦꯠꯄ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯂꯤ ꯆꯪꯖꯔꯛꯂꯕ ꯃꯤꯑꯣꯏ ꯑꯃꯅ AFP-ꯗ ꯍꯥꯏ ꯃꯤꯂꯤꯇꯔꯤ ꯔꯦꯖꯤꯝ ꯄꯥꯝꯗꯕ ꯃꯔꯝꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕꯒꯤ ꯏꯍꯧꯗ ꯁꯔꯨꯛ ꯌꯥꯔꯨꯕꯁꯨ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯃꯤ ꯎꯔꯛꯇꯕ ꯃꯔꯝꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯖꯤꯟꯅꯕ ꯐꯤꯔꯦꯞ ꯂꯧꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯁꯔꯦꯟꯗꯔ ꯑꯁꯤ ꯇꯧꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ ꯕꯣꯔꯗꯔ ꯇꯥꯎꯟ ꯃꯣꯔꯦꯗ ꯌꯣꯡꯆꯥꯛ ꯂꯧꯕ ꯆꯪꯂꯨꯕ ꯃꯩꯇꯩ ꯅꯨꯄꯤ ꯑꯃ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯁꯤꯟꯅꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯄꯥꯎ ꯑꯁꯤꯅ ꯉꯔꯥꯡ ꯕꯣꯔꯗꯔ ꯇꯥꯎꯟ ꯃꯣꯔꯦꯗ ꯌꯣꯡꯆꯥꯛ ꯂꯧꯕ ꯆꯪꯂꯨꯕꯤ ꯃꯩꯇꯩ ꯅꯨꯄꯤ ꯃꯧ ꯅꯍꯥ ꯑꯃ ꯃꯣꯔꯦꯗ ꯂꯩꯕ ꯀꯨꯀꯤꯁꯤꯡꯒꯤ ꯑꯆꯧꯕ ꯂꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯍꯤꯜ ꯇ꯭ꯔꯥꯏꯕꯦꯜ ꯀꯥꯎꯟꯁꯤꯜ ꯃꯣꯔꯦꯒꯤ ꯀꯨꯀꯤ ꯊꯧꯃꯤꯁꯤꯡꯅ ꯄꯥꯔꯀꯤꯡꯗ ꯃꯇꯝ ꯆꯥꯅ ꯊꯦꯡꯅꯍꯧꯕꯗꯒꯤ ꯃꯍꯥꯛꯄꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯣꯔꯦ ꯄꯨꯂꯤꯁꯇ ꯈꯨꯠꯁꯤꯟꯅꯔꯛꯂꯕ ꯃꯇꯨꯡꯗ ꯃꯣꯔꯦ ꯄꯨꯂꯤꯁꯅ ꯃꯍꯥꯛꯄꯨ ꯃꯌꯨꯝ ꯐꯥꯎꯕ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯧꯅꯕ ꯃꯣꯔꯦꯒꯤ ꯀꯤ ꯂꯣꯀꯦꯁꯟ ꯄꯣꯏꯟꯠ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯀꯦꯝꯞꯇ ꯈꯨꯠꯁꯤꯟꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯃꯣꯔꯦꯗ ꯆꯪꯁꯤꯜꯂꯨꯕꯤ ꯃꯩꯇꯩ ꯅꯨꯄꯤ ꯑꯗꯨ ꯅꯝꯕꯣꯜ ꯐꯣꯏꯖꯤꯡ ꯑꯋꯥꯡ ꯋꯥꯔꯗ ꯅꯝꯕꯔ 3ꯗꯒꯤ ꯂꯣꯏꯇꯣꯡꯕꯝ ꯏꯅꯥꯎꯕꯤ ꯗꯦꯕꯤ ꯃꯁꯥꯒꯤ ꯆꯍꯤ 59 ꯃꯄꯨꯔꯣꯏꯕ ꯂꯣꯏꯇꯣꯡꯕꯝ ꯗꯦꯕꯖꯤꯠ ꯀꯧꯏ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔꯗ ꯏꯪ ꯇꯞꯄ ꯐꯤꯚꯝ ꯑꯃ ꯂꯩꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯉꯁꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯗꯅ ꯀꯨꯀꯤ-ꯖꯣꯒꯤ ꯃꯦꯝꯕꯔꯁꯤꯡꯒ ꯒꯧꯍꯥꯇꯤꯒꯤ ꯃꯐꯝ ꯑꯃꯗ ꯎꯅꯒꯗꯧꯔꯤ ꯒꯧꯍꯥꯇꯤꯗ ꯋꯥꯔꯤ ꯁꯥꯅꯅꯕꯒꯤꯗꯃꯛ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯅꯩꯂꯤꯟꯊꯥꯡ ꯇꯦꯂꯤꯏꯟꯅ ꯀꯨꯀꯤ-ꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯆꯤꯌꯔꯃꯦꯟ ꯍꯦꯂꯤꯌꯥꯡꯊꯥꯡ ꯊꯥꯡꯂꯦꯠꯇ ꯍꯧꯈꯤꯕ ꯃꯥꯔꯆ 13ꯇ ꯆꯦꯔꯣꯜ ꯑꯃ ꯏꯈ꯭ꯔꯦ ꯆꯦꯔꯣꯜ ꯑꯗꯨꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒ ꯀꯨꯀꯤ-ꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯃꯦꯝꯕꯔꯁꯤꯡꯒ ꯎꯅꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯃꯍꯥꯛꯀꯤ ꯄꯥꯎꯖꯦꯜ ꯑꯁꯤ ꯀꯨꯀꯤ-ꯖꯣ ꯀꯥꯎꯟꯁꯤꯜꯒꯤ ꯃꯦꯝꯕꯔꯁꯤꯡꯗꯁꯨ ꯈꯪꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯏꯪ ꯇꯞꯄ ꯑꯃꯁꯨꯡ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯅꯕ ꯋꯥꯔꯤ ꯁꯥꯅꯁꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯂꯤ ꯃꯔꯛ ꯑꯁꯤꯗ ꯏꯝꯐꯥꯜꯒꯤ ꯅ꯭ꯌꯨ ꯁꯤꯚꯤꯜ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯗꯅ ꯆꯦ ꯂꯧꯗꯨꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯃꯇꯥꯡꯗ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯤꯐꯝ ꯑꯗꯨꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ PK ꯒꯋꯦꯜ DGP ꯔꯥꯖꯤꯞ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯨꯜꯗꯤꯞ ꯁꯤꯡ ꯁꯔꯨꯛ ꯌꯥꯈꯤ ꯑꯁꯤꯒꯨꯝꯕ ꯃꯤꯐꯝ ꯑꯁꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯂꯕ ꯇꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯐꯝꯕ ꯃꯤꯐꯝ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ ꯃꯤꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯥꯎ ꯑꯁꯤꯅ ꯐꯪꯕꯗ ꯏꯪ ꯇꯞꯄ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯛꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯄꯥꯏꯈꯠꯅꯕꯒꯤ ꯃꯇꯥꯡꯗ ꯃꯄꯨꯡ ꯑꯣꯏꯅ ꯈꯟꯅꯈꯤ ꯍꯥꯏꯔꯤ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯁꯤꯟꯕ ꯊꯨꯡꯅ ꯌꯧꯍꯟꯕꯒ ꯂꯣꯏꯅꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯆꯞ ꯃꯥꯟꯅꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯀꯥꯟꯅꯕ ꯐꯪꯍꯟꯕꯒꯤ ꯃꯇꯥꯡꯗꯁꯨ ꯀꯨꯞꯅ ꯈꯟꯅꯈꯤ IDPꯁꯤꯡ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯕꯒꯤ ꯃꯇꯥꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛꯁꯤꯡꯒꯤ ꯃꯇꯥꯡꯗꯁꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯔꯤꯚꯤꯌꯨ ꯇꯧꯈꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯎꯈ꯭ꯔꯨꯜꯒꯤ ꯃꯥꯏꯀꯩꯗ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯥꯊꯤꯅ ꯎꯪꯈꯠꯅꯔꯛꯂꯤꯕꯁꯤ ꯀꯣꯛꯍꯟꯅꯅꯕ ꯑꯃꯁꯨꯡ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯂꯟ ꯊꯨꯝ ꯉꯥꯛ ꯁꯦꯟꯅꯕꯒꯤ ꯋꯥꯐꯝ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯁ꯭ꯇꯦꯠꯀꯤ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯇꯤꯝ ꯑꯗꯨꯗ ꯈꯪꯍꯟꯈꯤ ꯍꯥꯏꯔꯤ
Iranna etek chatharakpadagi West Asia da leiba US ki airbase amada America gi F-35 fighter jet ama emergency landing tawkre US ki Central Command ki Captain Tim Hawkin na haiki Iran da landaba chatkiba fighter jet adu karigumba maram kharadagi tangai fadana emergency landing tawkibani asoi angam yaudana landing tawkiba tarabasu kari maramgi emergency landing tawkibano haibagi matangda investigation chathaba hawkre Iran gi maikaidagidi US ki aircraft ama mai pakna kapthaba ngamle haina claim tawri US amasung Israel na Iran gi nongthaki attack chathari amamamda dollar million chamarom piba F-35 jet ama mai pakna kapthaba ngamkhibadu Iran gi oinadi achobo mai pakpa amani haina IRGC na report tawri report asigi matung inna Iran tamna paikhiba fighter jet adu nongalamdai pung 2 minute yankai taba matamda Iran gi nongthakta khudongthiba mayok narakpadagi emergency landing adu tawkhibani haina phongdokli Makatarakpa pauda US amasung Israel ga khuchamnaraga Iran gi mathakta chathariba lan kankhatlakpadagi Director General of Civil Aviation na March 19 phawba West Asia gi nongthok lambida plane amada paidana ba khangankhre khwaidagi inong nongna thorakpa advisory amada DCGA na hai India gi plane chingna Middle East amasung Persian Gulf ki maru oiba nongthok lambi 13 da pairoidabani maru oina Saudi Arabia United Arab Emirates Qatar Bahrain Oman amasung Jordan gi nongthak lambi singda plane pairoidabani US amasung Israeli military na Iran gi maru oiba mafam singda akanba mongda attack chatharakpaga loinana civil aviation da chawna khudong thiningai oiba wafam mayok narakibani micham tongba aircraft sing lan gi plane oiriboi ningduna nakal anigi maraktagi amana natraga amana missile kapsilaktuna attack chatharakpa yai aircraft khudingmak khudong thiningai oiba mafamda passenger service tawroidabani haina akanba advisory thokibani Rajya Sabha gi MP singi lanthum amadi criminal case lauthorakpada Manipur gi ningthau amasung Rajya Sabha gi MP Leisemba Sana Jawbana khwaidagi lairaba anisuba member of parliament MP oire Manipur gi ningthau Leisemba Sana Jawba Bharatiya Janata Party ticket ta Rajya Sabha gi MP oikibani mahaki lanthum sumnatangi lupa lakh 5 khaktani haina lauthorakli maduna marab oiraga mahak MP singi manungda khwaidagi lairaba anisuba MP oikibani Aam Admi Party gi Punjab tagi lakhiba MP Sen Balbir gi lanthum sumnatagi lupa lakh 3 khaktamak oibana maram oiraga mahakna MP singi manungda khwaidagi lairaba ahanba MP oikibani Association for Democratic Reforms na report tawpagi matung ina Rajya Sabha gi MP singi lanthum yengsilaba matungda report asi tawkibani makoigi matung ina Trinamool Congress ki MP Sip Bharaik na lupa lakh 8 gi lanthum laibaga loinana ahum suba lairaba MP ni hairi MP singi marakta khwaidagi lanthum laiba MP na BRS ki MP Bandi Partha Charadhirna oire mahaki lanthumna lupa karor 5,000 chahum lei hairi loinana mahaki matungda AAP gi Rajendra Gupta gi lanthumna lupa karor 5,000 sumna yankai humdoi leibaga loinana anisuba khwaidagi paisa phaiba MP oiri aduga YSR CP gi Pala Remi Redina lupa karor 2,983 leiduna ahumsuba khwaidagi inakunba MP oiri Manipur kannaba honabada horakliba mahairoi singi achouba thodang lei aikoina aikoigi thodang masak khangdraba atopana aikoigi lebak asi ngakpi senbigani haina leiragadi mitopna langoi chansilaktuna mitopki makhong kolaga hingba haibadu oirakani haina All Manipur Students Union Manipur MSU gi Secretary General Salam Changkhonbana phongdokre wafam asi MSU na sinduna realize to save the indigenous peoples of Manipur haiba thimda thabum amachupna pangthokadoriba nifutaruruk suba mikap thokpa thabum thoramgi academic campaign Singkhai High School da pangthokibada phongdokpani campaign aduda Salam Changkhon mana makhata na hai aikoina mahiroi ama oina lairik laisu ningthina tamduna achangba mi ama oina ba khona ba haiba sichu tawda yadraba thodang amani adubu madu khak natana aikoina lamdam asida kari thokli karamba pibamda leiri haiba asisu khanglaga lebak asigi damak karigumba kharadi tawrongge khanbasi akhangba khangba kanba thongna leiba tai asigumba kaya asi khangdana chatkhiba mama lebak nungsiba walakpana ngasidi lamdam asigi mapi mapa leitraba hamchat hamfoinaraba phibam amada leirakli aikoina iramdam asi ngakpi senbidrabadi atopana ngakpi roi haibasi kawpham thokte mitop miancha singna langoi chansilaktuna
ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨ ꯈꯪꯃꯤꯟꯅꯕꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯍꯟꯅ ꯃꯤꯀꯞ ꯊꯣꯛꯇꯨꯅ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯅꯕ ꯀꯦꯝꯄꯦꯟ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯈꯤ꯫ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯌꯦꯜꯂꯧ ꯐꯨꯔꯨꯞꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕꯒꯤ ꯄꯥꯟꯗꯝꯗ ꯅꯧꯅ ꯁꯦꯝꯈꯤꯕ ꯌꯦꯜꯂꯧ ꯁꯖꯤꯕꯨ ꯀꯨꯝꯍꯧ ꯂꯨꯞꯅ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯉꯔꯥꯡ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯂꯝꯂꯣꯡ ꯍꯨꯟꯄꯤ ꯆꯣꯊꯦ ꯈꯨꯜ ꯂꯝꯃꯥꯡꯗꯣꯡꯗ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯕꯨ ꯃꯩꯍꯧꯔꯣꯜꯗꯒꯤ ꯆꯦꯠꯅ ꯊꯥꯒꯣꯟꯅꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯏꯔꯥꯠ ꯊꯧꯅꯤ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕ ꯆꯣꯊꯦ ꯌꯦꯜꯂꯧ ꯐꯨꯔꯨꯞꯀꯤꯁꯨ ꯆꯍꯤ ꯍꯧꯕ ꯅꯨꯃꯤꯠꯄꯨ ꯐꯨꯔꯨꯞ ꯑꯁꯤꯅ ꯇꯤꯡꯀꯨꯝ ꯀꯊꯥꯟ ꯀꯨꯃꯣꯔꯣꯟ ꯀꯨꯝꯍꯩ ꯍꯥꯏꯗꯨꯅ ꯀꯕꯨꯏ ꯃꯔꯤꯡ ꯑꯃꯁꯨꯡ ꯃꯩꯇꯩꯁꯤꯡꯒ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯁꯖꯤꯕꯨ ꯅꯣꯡꯃ ꯄꯥꯟꯕ ꯆꯩꯔꯥꯎꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯃꯤꯟꯅꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨ ꯌꯦꯜꯂꯧ ꯁꯖꯤꯕꯨ ꯀꯨꯝꯍꯧ ꯂꯨꯞꯀꯤ ꯆꯤꯌꯔꯃꯦꯟ ꯀꯥꯝꯁꯣꯟ ꯒꯥꯡꯃꯩꯃꯩ ꯀꯕꯨꯏ ꯆꯣꯊꯦ ꯈꯨꯜꯒꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯨꯞ ꯑꯁꯤꯒꯤ ꯚꯥꯏꯁ ꯆꯤꯌꯔꯃꯦꯟ ꯇꯤ.ꯑꯩꯆ. ꯖꯥꯇ꯭ꯔꯥ, ꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯇꯦꯝꯄꯜ ꯕꯣꯔꯗꯀꯤ ꯚꯥꯏꯁ ꯆꯤꯌꯔꯃꯦꯟ ꯕꯤꯗ꯭ꯌꯥꯄꯇꯤ ꯁꯦꯟꯖꯝ, ꯃꯦꯝꯕꯔ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯤꯕꯗꯠꯇ ꯂꯨꯋꯥꯡ, ꯁꯅꯥꯃꯍꯤ ꯂꯣꯏꯁꯪꯒꯤ ꯊꯧꯒꯜꯂꯣꯏ, ꯀꯕꯨꯏ ꯑꯃꯁꯨꯡ ꯃꯔꯤꯡ ꯐꯨꯔꯨꯞꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯃꯔꯨ ꯑꯣꯏꯅ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯅꯥꯠꯀꯤ ꯐꯤꯖꯣꯜꯁꯤꯡ ꯁꯦꯠꯇꯨꯅ ꯊꯧꯔꯝ ꯑꯗꯨ ꯍꯧꯗꯣꯛꯈꯤ꯫ ꯉꯔꯥꯡ ꯂꯝꯂꯥꯡ ꯍꯨꯄꯤ ꯆꯣꯊꯦ ꯈꯨꯜꯗ ꯆꯣꯊꯦ ꯌꯨꯠ ꯚꯣꯂꯨꯟꯇꯤꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯁꯤꯟꯗꯨꯅ ꯌꯦꯜꯂꯧ ꯀꯨꯝꯍꯧꯕ ꯐꯦꯁꯇꯤꯚꯦꯜ ꯄꯥꯡꯊꯣꯛꯈꯤꯕ ꯑꯗꯨꯅ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜ ꯑꯃꯁꯨꯡ ꯂꯥꯛꯂꯤꯕ ꯌꯦꯜꯂꯧ ꯐꯨꯔꯨꯞꯁꯤꯡꯗ ꯇꯔꯥꯝꯅ ꯑꯣꯛꯄꯒꯤ ꯋꯥꯔꯣꯜꯗ ꯌꯦꯜꯂꯧ ꯐꯨꯔꯨꯞꯁꯤꯡ ꯆꯣꯊꯦ, ꯀꯕꯨꯏ ꯑꯃꯁꯨꯡ ꯃꯔꯤꯡ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯁꯖꯤꯕꯨ ꯅꯣꯡꯃ ꯄꯥꯟꯕ ꯀꯨꯝꯍꯧꯕ ꯀꯨꯝꯍꯩꯗ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯄꯁꯤꯡ ꯎꯕꯗ ꯄꯨꯛꯅꯤꯡꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤ꯫ ꯐꯨꯔꯨꯞꯁꯤꯡꯒꯤ ꯌꯨꯝꯁꯤꯡꯗ ꯆꯪꯂꯨꯗ꯭ꯔꯕꯁꯨ ꯃꯁꯤꯅ ꯑꯩꯈꯣꯏ ꯐꯨꯔꯨꯞꯁꯤꯡꯗ ꯑꯆꯧꯕ ꯂꯝꯕꯤ ꯑꯃ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥ ꯂꯥꯛꯂꯦ ꯍꯥꯏꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯅꯈꯤ꯫ ꯋꯦꯁꯇꯔꯟ ꯑꯦꯁꯤꯌꯥꯒꯤ ꯏꯔꯥꯟ ꯑꯃꯁꯨꯡ ꯁ꯭ꯇ꯭ꯔꯤꯠ ꯑꯣꯐ ꯍꯣꯔꯃꯁꯀꯤ ꯃꯔꯛꯇ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ꯑꯦꯜ.ꯄꯤ.ꯖꯤ. ꯒ꯭ꯌꯥꯁꯀꯤ ꯁꯄ꯭ꯂꯥꯏꯗ ꯑꯋꯥꯠꯄ ꯂꯩꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯃꯤꯄꯥꯏꯕ ꯄꯣꯛꯅꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯑꯦꯜ.ꯄꯤ.ꯖꯤ. ꯄꯦꯅꯤꯛ ꯕꯥꯏꯌꯤꯡ ꯇꯧꯕꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯇꯨꯅ ꯑꯊꯟꯕ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔꯁꯤꯡ ꯇꯨꯡꯁꯤꯟꯗꯨꯅ ꯊꯝꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯕꯨ ꯌꯦꯡꯁꯤꯟꯅꯕꯒꯤꯗꯃꯛ ꯏꯝꯐꯥꯜꯗ ꯂꯩꯕ ꯗꯤꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯀꯟꯖꯨꯃꯔ ꯑꯦꯐꯤꯌꯔꯁ ꯐꯨꯗ ꯑꯦꯟড ꯄꯕ꯭ꯂꯤꯛ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ (CAFNPD) ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯍꯦꯗ ꯑꯣꯐꯤꯁꯇ ꯀꯟꯇ꯭ꯔꯣꯜ ꯔꯨꯝ ꯑꯃ ꯍꯥꯡꯗꯣꯛꯇꯨꯅ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯍꯨꯝꯅ ꯃꯤꯌꯥꯝꯗꯒꯤ ꯂꯥꯛꯄ ꯀꯝꯄ꯭ꯂꯦꯟꯁꯤꯡ ꯃꯣꯅꯤꯇꯔ ꯇꯧꯅꯕ ꯍꯣꯠꯅꯔꯤ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ꯑꯦꯜ.ꯄꯤ.ꯖꯤ. ꯑꯃꯁꯨꯡ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛꯇꯁꯤꯡ ꯁ꯭ꯇꯣꯛ ꯑꯁꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯤ꯫ ꯂꯣꯏꯅꯅ ꯃꯤꯌꯥꯝꯅ ꯄꯦꯅꯤꯛ ꯕꯥꯏꯌꯤꯡ ꯇꯧꯕꯤꯒꯅꯨ ꯍꯥꯏꯔꯤ꯫ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯟꯖꯨꯃꯔꯁꯤꯡ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛꯇꯁꯤꯡ ꯑꯃꯁꯨꯡ ꯑꯦꯜ.ꯄꯤ.ꯖꯤ.ꯁꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯀꯝꯄ꯭ꯂꯦꯟ ꯈꯪꯅꯤꯡꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯣꯜ ꯔꯨꯝ ꯑꯁꯤꯗꯒꯤ ꯅꯠꯇ꯭ꯔꯒ ꯃꯔꯤ ꯂꯩꯅꯕ ꯗꯤꯁꯇ꯭ꯔꯤꯛ ꯃꯣꯅꯤꯇꯔꯤꯡ ꯀꯝꯃꯤꯇꯤꯁꯤꯡꯗꯒꯤ ꯑꯀꯨꯞꯄ ꯋꯥꯔꯣꯜꯁꯤꯡ ꯈꯪꯕ ꯌꯥꯒꯅꯤ ꯍꯥꯏꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤꯗꯃꯛ ꯍꯥꯎꯕꯝ ꯕꯣꯕꯤ ꯁꯤꯡ, CAFNPD ꯒꯤ ꯑꯣꯐꯤꯁꯔ ꯑꯣꯟ ꯁ꯭ꯄꯦꯁꯤꯌꯦꯜ ꯗ꯭ꯌꯨꯇꯤ (OSD) POL ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯑꯣꯏꯜ ꯑꯦꯟড ꯂꯨꯕ꯭ꯔꯤꯀꯥꯟꯠꯁ ꯌꯦꯡꯁꯤꯟꯅꯕ ꯑꯦꯁꯥꯏꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯊꯣꯛꯈꯤꯕ ꯏꯟꯐꯣꯔꯃꯦꯁꯟ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯑꯦꯜ.ꯄꯤ.ꯖꯤ. ꯑꯃꯁꯨꯡ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛꯇꯁꯤꯡ ꯑꯋꯥꯠꯄ ꯂꯩꯇꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯦꯜ.ꯄꯤ.ꯖꯤ. ꯌꯦꯟꯊꯣꯛꯄꯗ ꯑꯇꯠ ꯑꯈꯝ ꯂꯩꯇꯕ ꯑꯗꯨ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯑꯣꯊꯦꯟꯇꯤꯀꯦꯁꯟ ꯀꯣꯗ (DAC) ꯁꯤꯁꯇꯦꯝ ꯇꯦꯛꯅꯤꯀꯦꯜ ꯏꯁꯨ ꯈꯔ ꯂꯩꯕꯒꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯁꯣꯜꯕ ꯇꯧꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯏꯝꯐꯥꯜꯗ ꯂꯩꯕ ꯏꯟꯗꯤꯌꯟ ꯑꯣꯏꯜ ꯀꯣꯔꯄꯣꯔꯦꯁꯟ ꯂꯤꯃꯤꯇꯦꯗ ꯀꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅ ꯑꯦꯜ.ꯄꯤ.ꯖꯤ. ꯑꯃꯁꯨꯡ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛꯇꯁꯤꯡ ꯁ꯭ꯇꯣꯛ ꯑꯁꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯤꯌꯥꯝꯅ ꯄꯦꯅꯤꯛ ꯕꯥꯏꯌꯤꯡ ꯇꯧꯕꯤꯒꯅꯨ, ꯃꯔꯝ ꯆꯥꯗꯅ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯄ꯭ꯔꯗꯛꯇꯁꯤꯡ ꯇꯨꯡꯁꯤꯟꯗꯨꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯔꯣꯏꯕ ꯄꯥꯎꯗ ꯏꯗꯤꯇꯔ ꯀꯂꯝꯗꯒꯤ ꯃꯆꯪ ꯑꯣꯏꯕ ꯑꯃ ꯂꯧꯈꯠꯆꯔꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯈꯪꯁꯤ꯫ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯃ ꯂꯤꯡꯗꯨꯅ ꯂꯩꯕ ꯇꯥꯔꯕꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯣ ꯑꯦꯟꯗ ꯑꯣꯔꯗꯔ, ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯟ-ꯊꯨꯝ ꯃꯄꯨꯡ ꯐꯥꯅ ꯉꯥꯛ-ꯁꯦꯟꯕ ꯉꯝꯅꯕ ꯂꯝꯗꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ, ꯉꯝꯐꯝ ꯊꯣꯛꯀꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯄꯥꯏꯈꯠꯄ ꯉꯝꯗꯅ ꯂꯩꯕꯗꯒꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯈꯨꯜꯍꯤꯡꯗꯨꯅ ꯂꯩꯕꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯧꯗꯣꯛ ꯇꯣꯏꯅ ꯊꯣꯛꯇꯨꯅ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯂꯩꯇꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯂꯩꯕ ꯆꯨꯝꯂꯣꯏ꯫ ꯂꯩꯉꯥꯛ ꯑꯃ ꯂꯩꯕ ꯇꯥꯔꯕꯗꯤ ꯏꯪ ꯇꯞꯄ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡꯁꯤꯡ ꯑꯗꯨ ꯆꯞ ꯆꯥꯅ ꯂꯧꯕ ꯉꯝꯅꯕ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ꯫ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯒꯤ
ꯃꯁꯤꯡꯅ ꯁꯧ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯅꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯃꯌꯦꯛ ꯁꯦꯡꯂꯕ ꯈꯨꯗꯝꯁꯤꯡꯗꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯧꯗꯣꯛ ꯆꯠꯊꯔꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯗ ꯑꯀꯤꯕ ꯄꯣꯛꯍꯜꯂꯤꯕ ꯑꯁꯤꯅꯤ, ꯃꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ, ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯂꯟ ꯊꯨꯝ ꯉꯥꯛꯅꯕ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯃꯥꯏꯗꯒꯤ ꯇꯛꯊꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔꯗ ꯀꯩꯗꯧꯉꯩꯗꯁꯨ ꯏꯪ ꯇꯞꯄ ꯍꯥꯏꯕꯗꯨ ꯄꯨꯔꯛꯄ ꯉꯝꯂꯣꯏ꯫ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡꯗ ꯑꯣꯄꯔꯦꯠ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯐꯕ ꯅꯣꯡꯃꯩ, ꯕꯣꯝ ꯇꯣꯞꯁꯤꯡ, ꯃꯤꯁꯥꯏꯜ ꯑꯃꯗꯤ ꯗ꯭ꯔꯣꯟ ꯐꯥꯎꯕ ꯁꯤꯖꯤꯟꯅꯔꯛꯂꯤꯕ ꯑꯁꯤ ꯀꯅꯥꯅ ꯁꯄ꯭ꯂꯥꯏ ꯇꯧꯕꯅꯣ ꯍꯥꯏꯕ ꯉꯁꯤ ꯐꯥꯎꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯗꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯈꯪꯗꯕꯒꯨꯝ ꯂꯩꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ? ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤꯕꯨ ꯌꯣꯛꯈꯠꯇꯨꯅ ꯊꯝꯂꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝꯗꯤ ꯃꯈꯣꯏꯗ ꯃꯈꯜ ꯃꯈꯥꯒꯤ ꯁꯦꯜꯒꯤ ꯃꯇꯦꯡ, ꯃꯇꯝꯒ ꯆꯨꯅꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯂꯦꯞꯇꯅ ꯁꯄ꯭ꯂꯥꯏ ꯇꯧꯕ ꯈꯨꯠꯄꯨ ꯑꯃ ꯂꯩꯕꯗꯒꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤꯅ ꯃꯉꯛ ꯍꯥꯏꯒꯠꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯂꯝꯁꯤꯡꯗ ꯑꯣꯄꯔꯦꯠ ꯇꯧꯗꯨꯅ ꯂꯩꯕ ꯉꯝꯕꯅꯤ꯫ ꯉꯁꯤ ꯐꯥꯎꯕ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤ ꯀꯅꯥꯅ ꯌꯣꯛꯈꯠꯂꯤ, ꯃꯈꯣꯏꯗ ꯀꯅꯥꯅ ꯁꯦꯜ, ꯂꯩꯐꯝ ꯆꯥꯐꯝ ꯑꯃꯗꯤ ꯃꯇꯝꯒ ꯆꯨꯅꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯁꯄ꯭ꯂꯥꯏ ꯇꯧꯔꯤꯕꯒꯦ ꯍꯥꯏꯕꯗු ꯚꯥꯔꯠ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯈꯪꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯛꯂꯤ꯫ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯃꯨꯠꯊꯠꯄꯒꯤ ꯊꯕꯛ ꯄꯥꯏꯈꯠꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯅꯤꯄꯨꯔꯗ ꯏꯪ ꯇꯞꯄ ꯑꯣꯏꯕ ꯄꯨꯔꯛꯄ ꯉꯝꯂꯣꯏ꯫ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯂꯦ ꯍꯥꯏꯕ ꯃꯐꯝ ꯈꯪꯂꯕꯁꯨ ꯈꯨꯗꯛꯇ ꯃꯐꯝ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯊꯣꯝꯖꯤꯟꯗꯨꯅ ꯃꯈꯣꯏꯕꯨ ꯐꯥꯒꯠꯇꯨꯅ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯅꯕ ꯍꯣꯠꯅꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯂꯥꯛꯂꯤ꯫ ꯃꯁꯤꯅ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤ ꯊꯑꯣꯏꯅ ꯌꯣꯛꯈꯠꯇꯨꯅ ꯊꯝꯂꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯑꯃꯁꯨ ꯂꯩꯔꯛꯂꯤꯕꯅꯤ꯫ ꯃꯗꯨꯅ ꯃꯅꯤꯄꯨꯔꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯒ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝ ꯑꯅꯤꯃꯛꯇ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡꯗꯨꯅ ꯏꯪ ꯇꯞꯄ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯍꯟꯅꯕ ꯊꯕꯛ ꯄꯥꯏꯈꯠꯄ ꯉꯝꯗ꯭ꯔꯕꯗꯤ ꯂꯩꯉꯥꯛ ꯑꯁꯤ ꯂꯩꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯐꯝ ꯊꯣꯛꯏ꯫ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯑꯅꯧꯕ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛ ꯑꯁꯤꯗ ꯌꯥꯎꯔꯤꯕ MLAꯁꯤꯡ ꯑꯃꯗꯤ ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ ꯃꯈꯣꯏꯗ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯔꯤꯕ ꯃꯊꯧꯗꯥꯡꯁꯤꯡ ꯑꯗꯨ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯅ ꯈꯪꯗꯕꯒꯨꯝ ꯂꯩꯔꯤꯕ ꯑꯁꯤꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯈꯪꯂꯝꯕ ꯊꯣꯛꯂꯕꯗꯤ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ MLA ꯑꯃꯗ ꯄꯤꯔꯤꯕ ꯃꯊꯧ ꯃꯉꯝ ꯑꯗꯨ ꯊꯕꯛ ꯑꯣꯏꯅ ꯆꯞ ꯆꯥꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕ ꯇꯥꯔꯕꯗꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯆꯥꯎꯈꯠꯄ ꯑꯃꯗꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯕ ꯉꯝꯒꯗꯕꯅꯤ꯫ ꯃꯁꯤ ꯈꯪꯗ꯭ꯔꯕꯗꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLAꯁꯤꯡꯒꯤ ꯃꯁꯥꯗ ꯃꯊꯧ ꯃꯁꯛ ꯈꯪꯗꯕ, ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔ ꯅꯨꯡꯁꯤꯗꯕꯗꯒꯤ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯕꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯍꯥꯏꯅ ꯈꯜꯂꯤ꯫ ꯍꯧꯖꯤꯛ ꯂꯩꯉꯥꯛꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯏꯈꯠꯀꯗꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯗꯨꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯜꯂꯤꯕ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯃꯥꯏꯗꯒꯤ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯄ ꯉꯝꯕ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯃꯗꯨ ꯅꯠꯇꯅ ꯃꯈꯣꯏꯕꯨ ꯀꯥꯎ ꯊꯥꯗꯨꯅ ꯊꯥꯗꯣꯛꯄꯒꯨꯝ ꯊꯝꯕ ꯇꯥꯔꯕꯗꯤ ꯃꯅꯤꯄꯨꯔꯗ ꯀꯩꯗꯧꯉꯩꯗꯁꯨ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕ ꯉꯝꯂꯣꯏ꯫ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯁꯨ ꯂꯣꯏꯁꯤꯟꯕ ꯉꯝꯂꯣꯏ꯫ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯂꯩꯉꯥꯛ ꯄꯥꯏꯕꯗ ꯌꯥꯎꯔꯤꯕ ꯃꯟꯇ꯭ꯔꯤ MLAꯁꯤꯡꯅ ꯃꯈꯣꯏꯒꯤꯗꯤ ꯁꯛꯇꯤ ꯄꯥꯏꯔꯦ, ꯃꯗꯨ ꯑꯣꯏꯔꯦ, ꯑꯗꯥ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯐꯟ ꯐꯟ ꯆꯣꯡꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯩꯔꯒ ꯃꯔꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤꯗꯤ ꯀꯥꯡꯈꯣꯡ ꯆꯥꯏꯗꯨꯅ ꯑꯁꯨꯃꯛ ꯂꯩꯔꯒꯅꯤ ꯈꯪꯐꯝ ꯊꯣꯛꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯂꯥꯟꯗꯥꯔꯛꯂꯤꯕ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯊꯧꯅꯥ ꯐꯅ ꯍꯣꯠꯅꯗꯨꯅ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯕ ꯉꯝꯕ ꯇꯥꯏ꯫ ꯃꯗꯨ ꯅꯠꯇꯅ ꯃꯤꯄꯥꯡꯗꯒꯤ ꯂꯩꯉꯥꯛꯂꯣꯏ ꯑꯣꯏꯗꯨꯅ ꯏꯁꯥ ꯅꯨꯡꯉꯥꯏꯔꯒ ꯂꯣꯏꯔꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯔꯒꯗꯤ ꯃꯤꯌꯥꯝꯒꯤ ꯑꯆꯧꯕ ꯏꯍꯧ ꯑꯃ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯍꯧꯔꯛꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤꯁꯨ ꯈꯪꯐꯝ ꯊꯣꯛꯏ꯫